Hello everybody, ma'am Kurumjari. Si anba class ni ko koi tau tu se class e. Ado class itu tak ka ba subject na social studies ni class 10 gi bosem na lo ba syllabus ki pattern yang ga tak ni ka. Ado gi tak ka ba isamak Rini Kumar Amom ka. Ado nang hojik koi ai na han tak ka ba chapter si di ka koi gi social science ki han ba chapter du ni adum lesson number 1 da koi gi geography sar portion lai ka adu na India resource and development ni adu ngasi gi han tak ti ngai sida ma'am de request am tawjaram ge hadi koi gi tak ka do se full syllabus dum tal kani adagi di loiba ga dum class material pir kani adagi satra sing da ko yamna laina khang na ba ko yamna kuina sangna memory oi ho na ba ko ningsing ho na ba gi mong da su tal kani adagi di am laina ngang sing sing social science se yamna ki na su dum chali ko sigi poche sungai leitana ba yam laina ha bitare practically use to bu da yam na su kana ga do mong da takani no ma'am su gi support da ha tare ne like nusum subscribe to biramo duga koigi WhatsApp group ta su join to biramo matam gi class ki timing adagi notes kaiso aduda dum phangani adagi di loina na koigi leifam masung ming duma comment box ta hapiramo maduna koigi thongna wai ge tare ko makata na adagi di koigi team na makata to subject sing gi su adum class se dum adum channel se adum mathang naw nai adum lok thajarani adum mayam chu korang adum ngai biyo ko isu dum pizza ke class se mathang adum hafta amada ani dagin na ahum hawai tare class se dum piba ngam na ba ko ko isu yam kan hona jage na hojikti mu kano da muk chapter 1 unit to da mu mayam mai on chila si ko di ko ki India resource and development ko ko India da resource na kamai to buno development na sina kamai to buno ha to han nei na han nei na ba dringai mangoi na concept han yeng se ko hadi wari se kamai na to pano kamai na oi rakhi bano exercise ni kai no development ha sin kai no ani si khen na sin kai no ko adi hai bu poche han nei na gi se ko samna hai ra da ko mioi ba hak sang je sa di da saru nu han la oi da saru lak ti da hai do sa na napsin ya gi da ya ro ko ha ko ba ga question answer pai da nei na da du to ba gi mu ta hadi concept si bu fajana clarity fajana oi ra ga di answer si di ilai lai na ko on English da dum e ba su ya ba gi chance dum le ko social science hai si di clarity oi bam sang ya aduna han ba ko gi concept sing se ko hadi wari sin theme sin kai no si chapter sin kai matang do kani sin kai piningi ha ba ko than yeng gi se ba ko na han ba matam da resource ha ji kai no han yeng si ko resource ha je any pot am oi be ko any pot ama ha ba di samna ha ga pen bo ko pen bo the pen se oi rak tingi da kai han lem mani ase plastic on lem bo sai ko plastic se oi rak tingi da potsak ama raw material on lem da do hai bu potsak sina ke do ba masi sem to oni mi oi ba sing sina ko sem to ni sa do ni kai oi lai pen oi lai ko adagi sam ha ga ko gi phone ha se phone se thok tingi da di koi kai da mi phone se sa dingai da di phone gi raw material sing che naturally oi na ko phangam ba yai adagi di man made akoi mi oi ba na sa ra puthorok tu ni ba na सादिंगै दि मासे नेचुरल ओइन लेम दिने अदै दि अखोइ मियोइ बेसिंग सिना सारनि बा साबदि के तौरे अखोइ ने यूज तो यारनि को दु अखोइ कानब पिदि नत्रा हाइबदि रिसोर्स हाइबदि ने एनीथिंग पोट अमस ओइबे याबा ओइबे मतम सिदने अखोइ दनि मियोइ बा अखोइ दनि कानब पिरब को हाइबा पोचक सिना अदोइ तादि मदु रिसोर्स ने को maybe natural resource ओइबे याइ man made resource ओइबे याइ को एनीथिंग पोट खुदिंग मक नि को हाइबा पोचे एनी पृथ्वी द लैबा पोट खुदिंग मक ओइबे आउटसाइड आर्ट की ओइबे याइ को हारिबा पोचक सिंग सिन अखोइ दबु कानब पिरब अदे अखोइ की दरकार लैबा पोचे निंग बु थुंगलबा अदो इता रिसोर्स ने अदि कंसीडर तौगिस ngai phone तौगी को दि phone से रिसोर्स ला मानि को अदगी हाइ मरम दि कमाइना नो हायगा phone से अखोइ द कैदवे communication द याना ली को अदगी दि होजिकति वीडियो कॉलिंग तौनदना फोटो चैटिंग तौनदना फोटो थादोक थाजिन ग तौनर को अदुकी मति अखोइ जी वर्ल्ड से इंटरकनेक्टेड हले को हाना ममांग गी मतम ददि केदोवी इंथौना adi adagi thona mi thadana paujin piba kot patorami ko adagi akhoi miui basing su phone gi matam leitingai da di ke doi mi ma da hayeng nang adu la oi hangsi adu la oi tang manga da adu lei na miui ba da kuthang tor sa na ko adu hujik ki sokhala ni na phone sina khoi da kana re ba adu itadi masi kaino resource lai ko adu itadi resource si sarak na ba hot na ba da pot khar changani ko raw material la manga adi kana namuk sai raw material si di कोई आर्ट ता दुम फंगनी को करे कमाई सेम बसाबा
ꯇꯧꯔꯅꯤ ꯑꯗꯨ ꯀꯅꯥꯅ ꯑꯃꯨꯛ ꯁꯥꯏ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯁꯝꯅ ꯐꯣꯟꯕꯨ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯕꯜꯕꯄꯨ ꯍꯥꯏꯔꯣ ꯑꯗꯒꯤ ꯌꯨꯝꯕꯨ ꯍꯥꯏꯔꯣ ꯃꯊꯟꯇ ꯄ꯭ꯔꯣꯞ 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 ꯁꯥꯔꯒ ꯇꯥꯔꯛꯄꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯀꯅꯥꯅ ꯁꯥꯏ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯤꯕ ꯃꯤꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯅꯦꯕ ꯅꯠꯇ꯭ꯔꯥ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯁꯥ ꯉꯝꯗ꯭ꯔꯥ ꯁꯝꯅ ꯑꯩꯈꯣꯏ ꯎꯁꯨ ꯃꯌꯥꯝ ꯍꯧꯔꯦ ꯁꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯅꯤ ꯀꯣ ꯍꯥꯏꯗꯤ ꯔꯤꯁꯣꯔꯁꯅꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯄꯤꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯠꯇ ꯑꯣꯏꯔꯁꯨ ꯄꯤ ꯑꯗꯒꯤ ꯐꯦꯌꯔꯋꯨꯗ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯄꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯅꯤ ꯑꯗꯩ ꯍꯥꯏꯔꯤꯕ ꯔꯤꯁꯣꯔꯁꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯛꯊꯣꯛ ꯈꯣꯝꯃꯒ ꯑꯗꯩ ꯇꯦꯕꯜ ꯑꯣꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯏꯅꯦꯕ ꯇꯦꯕꯜ ꯑꯣꯏꯅ ꯁꯥꯗꯣꯛꯏꯅꯦꯕ ꯇꯦꯕꯜ ꯑꯣꯏꯅ ꯁꯥꯕꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯗ ꯁꯤꯖꯤꯟꯅꯕ ꯌꯨꯁ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯁꯤꯖꯤꯟꯅꯩꯀꯣ ꯅꯣꯏꯁꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯑꯗꯨꯅ ꯔꯤꯁꯣꯔꯁꯁꯦ ꯉꯁꯥꯏꯒꯤ ꯎꯗꯒꯤ ꯔꯤꯁꯣꯔꯁꯁꯦ ꯑꯣꯏꯕ ꯄꯣꯠꯊꯣꯛꯇꯣ ꯊꯣꯛꯂꯛꯑꯦꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯅꯥ ꯆꯪꯉꯤ ꯀꯩ ꯆꯪꯉꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯆꯪꯉꯤꯀꯣ ꯑꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯁꯦ ꯆꯪꯉꯦꯕ ꯑꯗ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯔꯤꯁꯣꯔꯁ ꯁꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯥꯛꯑꯦꯀꯣ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯝꯅ ꯑꯣꯔꯗꯤꯅꯔꯤ ꯑꯉꯥꯡ ꯑꯃꯅ ꯍꯦꯛꯇ ꯄꯣꯠꯁꯦ ꯄꯨꯊꯣꯛꯑꯒ ꯁꯥꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯁꯤꯅꯤ ꯉꯝꯗꯦꯀꯣ ꯆꯨꯝꯃꯤ ꯀꯩꯗꯧꯋꯤ ꯃꯤꯑꯣꯏꯕꯗꯨꯗ ꯁ꯭ꯀꯤꯜ ꯍꯥꯏꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯩ ꯇꯝꯃꯨꯕ ꯍꯥꯏꯕ ꯑꯃ ꯆꯪꯉꯤꯀꯣ ꯇꯝꯃꯨꯔꯕꯅꯤꯅ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯔꯅꯤ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯍꯩꯔꯛꯑꯕꯅꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯉꯅꯤꯀꯣ ꯑꯗꯒꯤ ꯃꯥꯅ ꯁꯤ ꯇꯧꯔꯗꯤ ꯑꯩꯅ ꯁꯤ ꯇꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯃꯁꯤ ꯑꯩꯅ ꯎꯁꯤ ꯌꯥꯟꯊꯠꯂꯨꯔꯒꯗꯤ ꯎꯁꯤꯒꯤ ꯀꯩꯗꯧ ꯇꯧꯔꯛꯑꯅꯤ ꯑꯩꯈꯣꯏꯗ ꯎꯗꯨ ꯌꯥꯟꯊꯠꯂꯨꯔꯕꯅꯤꯅ ꯁꯥꯕꯁꯨ ꯍꯦꯟꯒꯠꯂꯛꯑꯅꯤ ꯆꯨꯝꯃꯤꯀꯣ ꯑꯗꯒꯤꯗꯤ ꯎꯗꯨꯕꯨꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯃꯥꯡꯕ ꯑꯇꯣꯡꯕ ꯍꯥꯏꯕ ꯑꯃꯁꯨ ꯊꯣꯛꯂꯛꯏꯗꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯣꯂꯦꯖꯁꯤꯡꯁꯦ ꯀꯃꯥꯏꯅ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯪꯗ꯭ꯔꯥ ꯆꯪꯉꯤꯀꯣ ꯆꯨꯝꯃꯤꯀꯣ ꯍꯥꯏꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕ ꯑꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯣꯏꯁꯤꯅ ꯀꯅꯥꯗꯅೋ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯦꯁ ꯃꯌꯥꯝ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯥꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯃꯣꯏꯗ ꯊꯥꯖꯤꯜꯂꯨꯔꯒ ꯑꯃꯨꯛ ꯄꯨꯊꯣꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯄꯨꯊꯣꯔꯛꯄꯗ ꯃꯤ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯅꯤꯀꯣ ꯃꯤ ꯃꯌꯥꯝ ꯗꯤꯐ꯭ꯔꯦꯟ ꯗꯤꯐ꯭ꯔꯦꯟ ꯁ꯭ꯀꯤꯜꯗ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗꯕꯀꯣ ꯆꯥꯕꯕꯨ ꯑꯣꯏꯔꯣ ꯊꯛꯄꯕꯨ ꯑꯣꯏꯔో ꯇꯨꯝꯕꯒꯤ ꯁꯦꯠꯄꯒꯤ ꯆꯥꯕꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯆꯪꯁꯤꯡꯁꯦ ꯑꯃꯨꯛ ꯃꯣꯏꯅ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯗꯤꯐ꯭ꯔꯦꯟ ꯗꯤꯐ꯭ꯔꯦꯟ ꯐꯤꯜꯗꯒꯤꯀꯣ ꯑꯗꯨꯅ ꯄꯨꯊꯣꯔꯛꯑꯒꯗꯤ ꯀꯩꯗꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯂꯣꯏꯅ ꯐꯪꯒꯅꯤ ꯐꯪꯕ ꯃꯇꯝ ꯑꯣꯏꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯤꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯂꯩꯔꯔꯣꯏꯗ ꯍꯥꯏꯗꯤ ꯄꯣꯠꯊꯣꯛꯁꯨ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯆꯪꯒꯅꯤꯗꯅ ꯃꯤꯗꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯦ ꯐꯪꯉꯨꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯊꯣꯛꯑꯅꯤ ꯄꯣꯠꯊꯣꯛꯁꯨ ꯄꯨꯊꯣꯛꯑꯅꯤ ꯑꯗꯨꯗꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯦꯅꯤ ꯐꯤꯜꯗꯨꯗ ꯐꯪꯒꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯊꯛꯅꯤꯡꯉꯤꯕ ꯑꯗꯒꯤꯗꯤ ꯍꯦꯜꯊ ꯁꯦꯛꯇꯔꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯒꯅꯤ ꯑꯗꯒꯤ ꯃꯤꯒꯤ ꯂꯣꯡ ꯑꯦꯚꯔꯦꯖ ꯂꯥꯏꯐꯇꯨꯁꯨ ꯑꯦꯛꯁꯄꯥꯟ ꯇꯧꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯦꯕ꯭ꯔꯤ ꯐꯤꯜꯗ ꯆꯥꯎꯈꯠꯂꯒꯗꯤ ꯀꯩꯅꯣ ꯃꯗꯨꯕꯨ ꯆꯥꯎꯈꯠꯄ ꯍꯥꯏꯅ ꯑꯣꯏꯔꯛꯇꯣꯏꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯔꯒꯗꯤ ꯏꯀꯣꯅꯣꯃꯤꯛꯀꯤ ꯗꯤꯕꯂꯞꯃꯦꯟ ꯑꯃ ꯂꯥꯛꯑꯅꯤ ꯆꯨꯝꯃꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯁꯤꯡꯁꯤꯅ ꯁꯤꯖꯤꯟꯅꯔꯒ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯂꯣꯏ ꯇꯝꯃꯤꯕꯁꯦꯀꯣ ꯔꯤꯁꯣꯔꯁ ꯑꯦꯟ ꯏꯟꯗꯤꯌꯥ ꯔꯤꯁꯣꯔꯁ ꯑꯦꯟ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯌꯦꯡꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯔꯤꯁꯣꯔꯁ ꯑꯣꯟꯊꯣꯛꯑꯅꯤ ꯔꯤꯁꯣꯔꯁ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯀꯅꯥ ꯆꯪꯒꯅꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯆꯪꯒꯅꯤꯀꯣ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯁꯤꯅ ꯃꯥꯁꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯔꯅꯦꯕ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗ ꯐꯪꯒꯅꯦꯕ ꯁꯥꯔꯀꯥꯟꯗ ꯁꯣꯔꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯁꯤꯡꯁꯤꯅ ꯁꯥꯔꯒ ꯐꯪꯒꯅꯦꯕ ꯑꯩꯈꯣꯏꯗ ꯐꯪꯉꯛꯄ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯑꯣꯏꯔꯅꯤ ꯌꯥꯝꯅ ꯐꯪꯉꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯍꯥꯏꯔꯒꯗꯤ ꯄꯣꯠꯊꯣꯛꯁꯦ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯆꯥꯎꯈꯠꯄ ꯍꯥꯏꯗꯨ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯐꯪꯗꯕ ꯃꯐꯝꯗꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯁ꯭ꯋꯥꯏꯁꯤꯗꯅ ꯈꯨꯡꯒꯪꯅꯤ ꯑꯗꯒꯤ ꯑꯃ ꯑꯗꯨꯅ ꯁꯍꯔꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔ ꯄꯣꯠꯊꯣꯛꯇꯣ ꯐꯪꯕ ꯐꯪꯗꯕꯗꯨꯒꯤ ꯃꯈꯥꯗ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯤꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯥꯎꯈꯠꯇꯕ ꯍꯥꯏꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯕꯦꯁ ꯇꯧꯋꯤꯀꯣ ꯍꯥꯏꯗꯤ ꯄꯣꯠꯇꯨ ꯐꯪꯕ ꯐꯪꯗꯕꯀꯣ ꯑꯗꯩ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯒꯤ ꯑꯗꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯦꯕ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕ ꯑꯣꯏꯕꯩꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕꯒꯤ ꯄꯣꯠꯁꯤꯗ ꯁꯨꯝ ꯆꯪꯉꯛꯄꯗ ꯁꯦꯇꯤꯁꯐꯥꯏꯗꯨ ꯑꯣꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯑꯣꯏꯔꯛꯄꯒꯤ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯅꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗꯁꯨ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯤ ꯋꯥꯡꯈꯠꯂꯛꯑꯅꯤꯀꯣ ꯑꯗꯨꯝ ꯀꯥꯟꯁꯤꯗ ꯀꯩ ꯂꯥꯛꯑꯅꯤ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯄꯥꯏꯈꯠꯂꯛꯄ ꯍꯧꯔꯛꯄ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯂꯥꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯂꯞꯃꯦꯟꯁꯤꯒꯤꯁꯤꯗ ꯑꯁꯣꯏꯕ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯈꯪꯉꯦ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯗꯤ ꯈꯪꯉꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯅ ꯄꯣꯠꯇꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯑꯅꯧꯕ ꯄꯣꯠꯁꯤꯗ ꯄꯨꯊꯣꯔꯛꯄ ꯀꯅꯥ ꯁꯤꯖꯤꯟꯅꯔꯒ ꯍ꯭ꯌꯨꯃꯦꯟ ꯁꯤꯖꯤꯟꯅꯔꯅꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯀꯣ ꯑꯗꯩ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯅꯤꯀꯣ ꯗꯤꯐ꯭ꯔꯦꯟ ꯐꯦꯛꯇꯔ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯑꯅꯧꯕ ꯄꯣꯠꯁꯦ ꯁꯨꯝ ꯗꯤꯕꯂꯞ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯄꯨꯊꯣꯔꯛꯄ ꯁꯤꯁꯤꯕꯨ ꯀꯩꯅꯣ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯅ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯗꯤꯕꯂꯞꯃꯦꯟ ꯇꯧꯔꯛꯄꯁꯤꯗ ꯀꯔꯤ ꯑꯃ ꯏꯐꯦꯛ ꯂꯥꯛꯑꯅꯤ ꯆꯨꯝꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯗꯤꯕꯂꯞꯃꯦꯟ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯀꯩꯀꯩ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯁꯣꯛꯄ ꯈꯔ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨꯏꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯩꯅꯗꯣꯏꯁꯦ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯗꯤꯕꯂꯞꯃꯦꯟꯗꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯃꯨꯛ ꯆꯦꯟꯖ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯁꯥꯏꯇꯤꯗ ꯂꯥꯛꯐꯝ ꯊꯣꯛꯏꯀꯣ
ꯍꯥꯏꯗꯤ ꯆꯥꯎꯈꯠꯄꯗꯒꯤ ꯆꯥꯎꯈꯠꯂꯛꯑꯅꯤ ꯃꯌꯥꯝꯁꯦ ꯁꯦꯜ ꯊꯨꯝꯒꯤ ꯏꯀꯣꯅꯣꯃꯤ ꯐꯤꯕꯝꯁꯨ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯗꯒꯤꯗꯤ ꯄꯔ ꯀꯦꯄꯤꯇꯥ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤꯗ ꯄꯩꯁꯥ ꯂꯩꯕꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯑꯅꯤꯀꯣ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤꯗ ꯑꯃꯨꯛ ꯏꯐꯦꯛ ꯂꯥꯛꯑꯅꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯑꯃꯨꯛ ꯏꯐꯦꯛ ꯂꯥꯛꯑꯅꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯆꯨꯝꯃꯤꯀꯣ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯏꯐꯦꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯕꯅꯤꯅ ꯒꯥꯔꯤ ꯊꯧꯔꯅꯤꯀꯣ ꯒꯥꯔꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯒꯥꯔꯤ ꯃꯈꯜ ꯃꯌꯥꯝ ꯄꯨꯊꯣꯛꯑꯅꯤ ꯑꯦꯕ꯭ꯔꯤ ꯗꯤꯐ꯭ꯔꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯅꯤꯠꯁꯇꯒꯤ ꯍꯦꯟꯗꯣꯛ ꯂꯥꯛꯑꯅꯦꯕ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯃꯗ ꯒꯥꯔꯤ 3 ꯂꯩꯕꯅꯤ ꯈꯪꯗꯦ ꯏꯃꯨꯡ ꯃꯤ 3 ꯂꯩꯕꯗꯨꯗ ꯒꯥꯔꯤ 4 ꯂꯩꯕꯅꯤ ꯈꯪꯗꯦ 5 ꯂꯩꯕꯅꯤ ꯈꯪꯗꯦ ꯍꯦꯟꯅꯁꯨ ꯄꯨꯊꯣꯔꯛꯑꯅꯤ ꯄꯩꯁꯥꯗꯣ ꯄꯥꯏꯔꯛꯑꯕꯅꯤꯅ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯄꯣꯠꯇꯨꯁꯨ ꯍꯦꯟꯗꯣꯔꯛꯑꯅꯤ ꯍꯦꯟꯗꯣꯔꯛꯑꯗꯤ ꯀꯩꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯏꯐꯦꯛ ꯂꯥꯛꯑꯅꯤꯀꯣ ꯍꯥꯏꯗꯤ ꯒꯥꯔꯤꯁꯤꯅ ꯌꯥꯝꯅ ꯆꯦꯜꯂꯛꯑꯒꯗꯤ ꯃꯗꯨꯗ ꯊꯥꯗꯣꯔꯛꯇꯣꯏꯗꯣ ꯑꯐꯕ ꯅꯨꯡꯁꯤꯠꯇꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯁꯣꯛꯄ ꯍꯥꯏꯕꯕꯨ ꯑꯣꯏꯔꯛꯑꯣꯏꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯗꯤꯕꯂꯞꯃꯦꯟꯗꯣ ꯐꯪꯉꯛꯅꯕ ꯍꯣꯠꯅꯕꯗ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯅ ꯔꯤꯁꯣꯔꯁ ꯃꯌꯥꯝꯗꯨꯁꯨ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯁꯥꯟꯅ ꯍꯣꯠꯅꯕꯗ ꯄꯣꯞ ꯊꯛꯇꯩ ꯇꯥꯔꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯥꯔꯠꯇ ꯐꯪꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝꯗꯣ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯁꯤꯖꯤꯟꯅ ꯊꯣꯛꯈ꯭ꯔꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯑꯕꯅꯤꯅ ꯄꯣꯂꯨꯁꯟꯁꯨ ꯍꯦꯜꯂꯛꯑꯅꯤꯀꯣ ꯑꯩꯈꯣꯏ ꯂꯦꯟꯗꯁꯨ ꯁꯣꯛꯄ ꯍꯦꯜꯂꯛꯑꯅꯤ ꯈꯨꯅꯤ ꯂꯧꯊꯣꯛꯄ ꯍꯥꯏꯁꯤꯗꯕꯨ ꯀꯔꯤ ꯇꯧꯏ ꯑꯩꯈꯣꯏꯅ ꯃꯥꯏꯅꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩ ꯃꯣꯏ ꯂꯧꯊꯣꯛꯏ ꯑꯗꯒꯤꯗꯤ ꯃꯤꯅꯔꯦꯜ ꯃꯌꯥꯝ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯇꯧꯈꯥꯏꯕ ꯂꯩ ꯇꯧꯈꯥꯏꯔ ꯀꯥꯟꯗ ꯂꯩꯕꯥꯛꯁꯤ ꯃꯐꯝ ꯑꯃꯗ ꯊꯝꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗ ꯇꯧꯈꯥꯏꯔꯤꯕ ꯃꯐꯝꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯁꯣꯛꯑꯗ꯭ꯔꯥ ꯁꯣꯛꯑꯕꯅꯤꯅ ꯀꯩ ꯇꯧꯔꯅꯤ ꯑꯩꯈꯣই ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯆꯦꯟꯖ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯩꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯆꯦꯟꯖ ꯈꯛꯇ ꯅꯠꯇꯦ ꯂꯥꯛꯇꯣꯏꯗꯤ ꯂꯧꯊꯣꯛꯏꯕ ꯃꯤꯁꯤꯡꯗꯨꯁꯨ ꯄꯩꯁꯥ ꯄꯥꯏꯕꯩ ꯅꯠꯇ꯭ꯔꯣ ꯂꯧꯊꯣꯛꯉꯝꯃꯤꯁꯦ ꯆꯨꯝꯃꯤꯀꯣ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤ ꯑꯃꯅ ꯈꯨꯟꯅꯤꯁꯤꯕꯨ ꯍꯦꯛꯇ ꯀꯔꯣꯔ ꯆꯪꯕ ꯄꯣꯠꯁꯤꯕꯨ ꯂꯧꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯉꯝꯃꯣꯏꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯑꯕꯅꯤꯅ ꯃꯣꯏꯅ ꯇꯥꯜꯂꯤꯗꯣ ꯀꯩꯅꯣ ꯄ꯭ꯔꯣꯐꯤꯠ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯕ ꯑꯗꯨꯝ ꯍꯦꯟꯅ ꯄꯥꯏꯕ ꯀꯥꯡꯕꯨꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯅꯤ ꯂꯥꯏꯔꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯈꯨꯟꯅꯤ ꯂꯧꯊꯣꯛꯏꯕ ꯃꯐꯝꯗ ꯂꯩꯍꯧꯕ ꯀꯥꯡꯕꯨꯗꯤ ꯍꯦꯟꯅ ꯂꯥꯏꯔꯔꯣꯏꯗ꯭ꯔꯥ ꯃꯔꯝꯗꯤ ꯍꯥꯟꯅꯒꯤ ꯄꯩꯁꯥ ꯄꯥꯏꯖꯗ ꯂꯩꯕꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜꯒꯤ ꯏꯐꯦꯛꯇꯣ ꯂꯥꯛꯄꯒ ꯃꯈꯣꯏꯗꯗꯤ ꯀꯩ ꯇꯧꯔꯦ ꯑꯆꯧꯕ ꯕꯔꯗꯟꯃꯨꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯍꯦꯜꯠꯀꯤꯕꯨ ꯑꯣꯏꯔꯣ ꯀꯣ ꯑꯗꯒꯤꯗꯤ ꯆꯥꯅ ꯊꯛꯅꯕꯒꯤꯕꯨ ꯑꯣꯏꯔꯣ ꯃꯣꯏꯒꯤ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕꯒꯤ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯛꯑꯕꯅꯤꯅ ꯀꯩ ꯇꯧꯔꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯑꯅꯤꯕ ꯄꯩꯁా ꯄꯥꯏꯕ ꯑꯗꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯕ ꯀꯥꯡꯕꯨ ꯑꯅꯤꯁꯨ ꯊꯣꯛꯂꯛꯑꯅꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯁꯨ ꯆꯦꯟꯖ ꯇꯧꯔꯛꯑꯅꯤꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯂꯩꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯗꯨꯗꯤ ꯃꯥꯒꯤ ꯕꯤꯅꯤꯐꯤꯠ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯇꯨꯗꯒꯤ ꯍꯦꯟꯅ ꯑꯟꯅꯦꯁꯦꯁꯔꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯜꯂꯒꯗꯤ ꯌꯥꯝ ꯂꯩꯁꯤꯜꯂꯛꯄ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯃꯉꯣꯟꯗ ꯇꯥꯔ ꯂꯩꯗꯣꯏꯅꯦꯕ ꯁꯤꯖꯤꯟꯅꯔꯣꯏꯗꯣꯏꯅꯦ ꯃꯥꯡꯉ ꯂꯩꯗꯣꯏꯅꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯥꯡꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯊꯣꯛꯑꯒꯗꯤ ꯀꯩꯗꯧꯔꯦ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯑꯣꯏꯔꯣ ꯔꯤꯁꯣꯔꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯥꯡꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯦꯁꯇꯣ ꯊꯣꯛꯂꯛꯑꯅꯤ ꯆꯨꯝꯃꯤꯀꯣ ꯃꯥꯡꯕ ꯊꯣꯛꯂꯛꯑꯒꯗꯤ ꯀꯩ ꯇꯧꯔꯦ ꯐ꯭ꯌꯨꯆꯔꯗ ꯊꯦꯡꯅꯒꯗꯕ ꯄꯣꯠꯁꯤꯡꯗꯨꯁꯨ ꯐꯪꯉꯔꯣꯏ ꯍꯥꯏꯕ ꯌꯥꯝ ꯇꯥꯡꯉꯅꯤ ꯑꯗꯨꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯏꯆꯥ ꯏꯁꯨ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯁꯤꯗꯩ ꯖꯦꯅꯦꯔꯦꯁꯟ 2-3 ꯂꯩꯒꯗꯧꯕ ꯁꯤꯖꯤꯟꯅꯕꯒꯗꯧꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕ ꯉꯝꯃꯔꯣꯏꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯖꯤꯟꯅꯊꯣꯛꯑꯗꯤ ꯑꯗꯨꯒꯤ ꯀꯩꯗꯧꯕ ꯇꯥꯏ ꯆꯦꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯅꯦꯕ ꯆꯨꯝꯗ꯭ꯔꯥ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯀꯩ ꯂꯥꯛꯑꯅꯤ ꯀꯅꯥꯅ ꯆꯦꯛ ꯇꯧꯒꯅꯤ ꯀꯣ ꯀꯔꯝꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯀꯅꯥꯅ ꯆꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯊꯣꯛꯂꯛꯑꯦ ꯀꯅꯥꯅ ꯊꯣꯛꯂꯛꯑꯦ ꯒꯚꯔꯟꯃꯦꯟ ꯊꯣꯛꯂꯛꯑꯦꯀꯣ ꯒꯚꯔꯟꯃꯦꯟꯅ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯅꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯁꯤꯁꯤꯗ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯩ ꯂꯥꯛꯑꯦ ꯔꯤꯁꯣꯔꯁ ꯄ꯭ꯂꯥꯅꯤꯡ ꯍꯥꯏꯕ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯉꯁꯥꯏ ꯔꯤꯁꯣꯔꯁꯁꯦ ꯀꯔꯤꯅꯣ ꯈꯪꯈ꯭ꯔꯦ ꯔꯤꯁꯣꯔꯁ ꯈꯪꯕꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯔꯤꯁꯣꯔꯁꯁꯦ ꯐꯪꯉꯤꯕ ꯔꯤꯁꯣꯔꯁꯁꯦ ꯗꯤꯕꯂꯞꯃꯦꯟꯗ ꯑꯣꯜꯂꯛꯈꯤꯀꯣ ꯍꯥꯏꯗꯤ ꯗꯤꯕꯂꯞꯃꯦꯟꯁꯦ ꯀꯃꯥꯏꯅ ꯑꯣꯜꯍꯜꯂꯤ ꯀꯣ ꯃꯤꯑꯣꯏꯕꯁꯤꯡꯅ ꯆꯪꯉꯒ ꯑꯣꯜꯍꯜꯂꯤ ꯀꯔꯤꯒꯤ ꯃꯇꯦꯡꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯦꯡꯅ ꯀꯣ ꯍꯥꯏꯔꯤꯕ ꯗꯤꯕꯂꯞꯃꯦꯟꯁꯦ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯏꯐꯦꯛꯇꯣ ꯂꯥꯛꯑꯦꯕ ꯏꯐꯦꯛꯇꯣ ꯂꯥꯛꯄꯗꯨꯅ ꯀꯅꯥꯅ ꯑꯃꯨꯛ ꯊꯤꯡꯅꯕ ꯍꯣꯠꯅꯔꯛꯑꯦ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯏꯐꯦꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯆꯦꯟꯖ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯗꯒꯤꯗꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯏꯗꯕ ꯃꯌꯥꯝ ꯑꯃ ꯏꯐꯦꯛ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯃꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯂꯥꯛꯑꯅꯤ ꯄꯣꯂꯤꯁꯤ ꯁꯦꯝꯃꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯁꯣꯔꯁ ꯄ꯭ꯂꯥꯅꯤꯡ ꯍꯥꯏꯕ ꯔꯤꯁꯣꯔꯁꯁꯦ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯕ ꯄꯣꯠꯇꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯛꯈꯤꯕꯁꯤꯡꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐ꯭ꯌꯨꯆꯔꯁꯤꯡꯒꯤ ꯅꯕꯒꯤꯗꯃꯛꯇ ꯔꯤꯁꯣꯔꯁ ꯄ꯭ꯂꯥꯅꯤꯡꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯔꯤꯁꯣꯔꯁ ꯄ꯭ꯂꯥꯅꯤꯡꯁꯤꯗꯤ ꯀꯔꯤꯅꯣ ꯁꯝꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯤ ꯔꯤꯁꯣꯔꯁ ꯂꯩ ꯈꯜꯂꯁꯤ ꯃꯌꯥꯝ ꯂꯩꯀꯣ ꯔꯤꯁꯣꯔꯁ ꯂꯩ ꯅꯣꯔꯠ ꯏꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯑꯗꯒꯤꯗꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯝ ꯋꯥꯡꯉꯤꯀꯣ ꯅꯣꯡ ꯌꯥꯝ ꯇꯥꯕꯅꯤꯅ ꯅꯣꯡ ꯌꯥꯝ ꯂꯩ ꯏꯁꯤꯡ ꯌꯥꯝ ꯂꯩ
ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯩ ꯑꯣꯟꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯗ ꯏꯅꯔꯖꯤꯗ ꯑꯣꯟꯊꯣꯛꯄ ꯌꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯨꯖꯔꯥꯠꯇ ꯔꯥꯖꯁꯊꯥꯟꯗꯗꯤ ꯀꯩꯗꯧꯏ ꯏꯁꯤꯡ ꯌꯥꯝ ꯂꯩꯇꯦꯀꯣ ꯔꯤꯁꯣꯔꯁꯁꯦ ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯃꯣꯏꯗꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕꯗꯣ ꯂꯥꯏꯔꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯏꯁꯤꯡ ꯃꯌꯥꯝ ꯂꯩꯔꯒ ꯑꯇꯣꯞꯄ ꯔꯤꯁꯣꯔꯁꯁꯤꯡ ꯂꯩꯇꯕꯒꯤ ꯋꯥꯕ ꯑꯃꯨꯛꯀꯣ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯥꯗꯅ ꯑꯃꯨꯛ ꯃꯩ ꯅꯨꯡꯁꯤꯠꯀ ꯅꯨꯡꯁꯥꯒ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯣꯏꯗ ꯁꯣꯂꯔ ꯏꯅꯔꯖꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯂꯩꯔꯦ ꯏꯁꯤꯡꯅ ꯑꯃꯨꯛ ꯈꯔ ꯋꯥꯠꯂꯦ ꯑꯗꯒꯤꯗꯤ ꯁꯝꯅ ꯗꯦꯀꯥꯟ ꯑꯗꯩꯗꯤ ꯁꯥꯎꯠꯁꯤꯡꯁꯤꯗꯗꯤꯀꯣ ꯋꯥꯇꯔ ꯔꯤꯁꯣꯔꯁꯁꯨ ꯂꯩꯕꯅꯤꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡꯁꯦ ꯌꯥꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯃꯦꯇꯥꯂꯤꯛ ꯔꯤꯁꯣꯔꯁꯀꯨꯝꯕꯀꯣ ꯑꯗꯩꯗꯤ ꯑꯥꯏꯔꯟ ꯑꯣꯛꯁꯥꯏड ꯑꯦꯂꯨꯃꯤꯅꯤꯌꯝ ꯍꯥꯏꯕ ꯃꯦꯇꯥꯜꯈꯩꯁꯦ ꯌꯥꯝ ꯐꯪꯕꯅꯤꯅ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯁꯨ ꯑꯗꯨꯗ ꯑꯣꯏꯔꯅꯤ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯆꯥꯎꯈꯠꯂꯤꯉꯩꯗꯨꯗ ꯑꯗꯨꯝ ꯆꯥꯎꯈꯠꯂꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯟ ꯃꯈꯟ ꯔꯤꯁꯣꯔꯁꯁꯦ ꯐꯪꯕꯅꯤꯅꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯅꯣꯔꯠ ꯏꯁꯇꯗꯤ ꯑꯃꯨꯛ ꯑꯗꯨꯝꯕ ꯔꯤꯁꯣꯔꯁꯁꯦ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯒꯔꯃꯦꯟꯅ ꯀꯩ ꯇꯧꯔꯦ ꯆꯦꯛ ꯌꯦꯡꯕ ꯃꯤꯠ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤꯗ ꯐꯪꯕ ꯄꯣꯠꯁꯤꯅ ꯑꯃꯁꯨꯡꯗꯁꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯐꯪꯗꯕ ꯄꯣꯠꯁꯤꯅ ꯑꯩꯒꯤꯔꯣꯝꯗ ꯐꯪꯅꯕ ꯍꯣꯠꯅꯕꯀꯣ ꯑꯗꯒꯤꯗꯤ ꯃꯣꯏꯔꯣꯝ ꯐꯪꯗꯕ ꯄꯣꯠꯁꯤꯅ ꯐꯪꯅꯕꯒꯤ ꯍꯥꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯆꯥꯎꯈꯠꯅꯕꯒꯤ ꯃꯤꯠꯌꯦꯡꯗꯀꯣ ꯗꯤꯕꯂꯞꯃꯦꯟ ꯇꯧꯅꯕꯒꯤꯀꯣ ꯌꯨꯅꯤꯐꯣर्म ꯗꯤꯕꯂꯞꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯤꯁꯣꯔꯁ ꯄ꯭ꯂꯥꯅꯤꯡꯁꯤ ꯑꯃꯨꯛ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗ ꯅꯠꯇꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯁꯣꯔꯁ ꯌꯥꯝ ꯂꯩꯔꯒ ꯁꯦꯜ ꯄꯥꯏꯒꯗꯧꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯅꯤꯀꯣ ꯁꯤꯖꯤꯟꯅꯔꯀꯥꯟꯁꯤꯗ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐ꯭ꯔꯤꯀꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦꯀꯣ ꯃꯣꯏꯁꯦ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯌꯥꯝ ꯂꯩꯔꯒꯁꯨ ꯃꯣꯏ ꯄꯩꯁꯥ ꯄꯥꯏꯔꯤꯁꯦ ꯃꯣꯏꯗ ꯑꯗꯨꯒꯤꯗꯨ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯕꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯍꯥꯏꯇꯥꯔꯦꯅꯦ ꯈꯨꯡꯒꯪꯁꯤꯗꯁꯨ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯏꯀꯣꯒꯤ ꯄꯣꯠꯆꯪ ꯂꯧꯅꯤꯡ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠꯆꯪꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯦ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯂꯝ ꯑꯃꯗ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯐꯝꯗꯨꯗ ꯐꯖꯅ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯗꯨꯗꯩ ꯄꯩꯁꯥꯗꯨꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯤꯁꯣꯔꯁ ꯑꯃꯁꯨꯡ ꯗꯤꯕꯂꯞꯃꯦꯟ ꯑꯦꯟ ꯔꯤꯁꯣꯔꯁ ꯄ꯭ꯂꯥꯅꯤꯡꯁꯦ ꯂꯩꯔꯦ ꯂꯩꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯦꯁ ꯁ꯭ꯇꯗꯤ ꯑꯃ ꯂꯩꯅꯔꯅꯦꯕꯀꯣ ꯀꯩ ꯀꯦꯁ ꯁ꯭ꯇꯗꯤꯅꯣ ꯍꯥꯏꯔꯒ ꯂꯦꯟꯁꯦ ꯔꯤꯁꯣꯔꯁ ꯑꯃꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯩꯅꯗꯣꯏꯅꯦ ꯂꯦꯟ ꯑꯦꯁ ꯑꯦ ꯔꯤꯁꯣꯔꯁꯁꯤꯗ ꯀꯩꯒꯤꯅꯣ ꯂꯦꯟꯁꯦ ꯔꯤꯁꯣꯔꯁ ꯀꯧꯏꯁꯦ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯍꯪꯉꯦꯕꯀꯣ ꯍꯪꯀꯥꯟ ꯃꯌꯥꯝꯅ ꯑꯃꯨꯛ ꯀꯃꯦꯟꯇ ꯄꯤꯕꯤꯔꯛꯑꯣ ꯂꯦꯟꯁꯦ ꯀꯩꯗꯧꯕꯩꯅꯣ ꯔꯤꯁꯣꯔꯁ ꯆꯤꯡꯁꯦꯀꯣ ꯑꯗꯣ ꯑꯩ ꯉꯁꯥꯏꯗ ꯇꯥꯛꯈꯤꯕꯗꯨꯗꯀꯣ ꯑꯥꯏꯗꯤꯌꯥꯗꯤ ꯑꯗꯨꯝ ꯐꯪꯕ ꯌꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯂꯦꯟꯁꯦ ꯀꯩꯗꯧꯕꯩ ꯔꯤꯁꯣꯔꯁ ꯆꯤꯡꯉꯤꯅꯣ ꯔꯤꯁꯣꯔꯁ ꯀꯧꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯗꯒꯤꯗꯤ ꯂꯦꯟꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯂꯦꯟꯁꯦ ꯔꯤꯁꯣꯔꯁꯁꯦ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯃꯥꯎꯟꯇꯦꯟꯗꯒꯤ ꯐꯪꯕ ꯔꯤꯁꯣꯔꯁ ꯀꯣ ꯑꯗꯒꯤ ꯄ꯭ꯂꯦꯆꯨ ꯍꯥꯏꯗꯤ ꯃꯥꯎꯟꯇꯦꯟꯗꯒꯤ ꯑꯣꯏꯔꯒꯁꯨ ꯐ꯭ꯂꯦꯠ ꯈꯔ ꯑꯣꯏꯕꯀꯣ ꯐ꯭ꯂꯦꯠ ꯃꯊꯛꯁꯤꯅ ꯐ꯭ꯂꯦꯠ ꯈꯔ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯛꯁꯤꯅꯀꯣ ꯈꯤꯇꯪꯗꯤ ꯋꯥꯡꯈꯠ ꯂꯩꯕ ꯄꯣꯠꯁꯪꯁꯤꯡ ꯃꯐꯝꯗ ꯄ꯭ꯂꯦꯆꯨ ꯍꯥꯏ ꯈꯪꯅꯩ ꯁꯤꯁꯤꯒꯤ ꯔꯤꯁꯣꯔꯁ ꯀꯣ ꯑꯗꯒꯤꯗꯤ ꯄ꯭ꯂꯦꯟ ꯍꯥꯏꯗꯤ ꯂꯩꯃꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯀꯣ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯃꯌꯥꯝꯗꯨꯗ ꯈ꯭ꯋꯥꯏ ꯅꯦꯝꯕ ꯑꯗꯨꯒꯤ ꯁꯔꯨꯛꯁꯤꯡꯁꯤꯕꯨ ꯑꯣꯏꯕ ꯌꯥꯏꯀꯣ ꯔꯤꯁꯣꯔꯁ ꯅꯝꯕꯔ ꯑꯍꯨꯝꯁꯦ ꯑꯗꯨꯅ ꯔꯤꯁꯣꯔꯁꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯔꯦꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯔꯤꯁꯣꯔꯁꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯐꯖꯅ ꯅꯩꯅꯩꯀꯣ ꯑꯦꯁꯦꯒꯨꯝꯕꯗ ꯑꯗꯨꯝ ꯍꯪꯒꯟꯕ ꯄꯣꯠꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯂꯥꯏꯅꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯦꯟꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯔꯤꯗ ꯐꯪꯉꯤ ꯍꯥꯏ ꯀꯥꯟꯗ ꯂꯦꯟ ꯔꯦꯚꯤꯅ꯭ꯌू ꯔꯦꯀꯣꯔꯠꯇꯒꯤ ꯂꯣꯏꯅ ꯐꯪꯉꯤꯀꯣ ꯂꯦꯟ ꯔꯦꯚꯤꯅ꯭ꯌू ꯔꯦꯀꯣꯔꯠꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯅꯩꯅꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯀꯣ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯦꯀꯣ ꯍꯤꯁꯇ꯭ꯔꯤꯒꯤ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯑꯃꯇ ꯌꯦꯡꯁꯤ ꯑꯥꯔꯠꯁꯦ ꯀꯩ ꯂꯩꯔꯝꯕ ꯌꯥꯏ ꯐꯣꯔꯦꯁ ꯉꯥꯛꯇꯅꯤꯀꯣ ꯐꯣꯔꯦꯁ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯐꯣꯔꯦꯁꯁꯦ ꯀꯩꯗꯧꯕ ꯁꯨꯝ ꯀꯣꯛꯊꯣꯔꯛꯑꯅꯤꯀꯣ ꯃꯤꯑꯣꯏꯕ ꯂꯩꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯝꯃꯤꯀꯣ ꯊꯥꯏꯅꯉꯩꯗ ꯃꯤ ꯂꯩꯔꯛꯄ ꯀꯥꯟꯗ ꯐꯣꯔꯦꯁꯁꯦ ꯀꯣꯛꯊꯣꯔꯛꯑꯅꯤ ꯐꯣꯔꯦꯁꯁꯦ ꯀꯣꯛꯊꯣꯛꯑꯒ ꯀꯩꯗꯧꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯧꯏꯀꯣ ꯑꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯧꯕꯁꯤꯅ ꯑꯍꯥꯟꯕꯁꯤꯅ ꯀꯩ ꯀꯧꯏ ꯂꯦꯟ ꯔꯦꯀꯣꯔꯠꯁꯤꯗ ꯀꯩ ꯍꯥꯏꯅ ꯊꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯔꯦꯁ ꯍꯥꯟꯅ ꯊꯝꯃꯦꯕꯀꯣ ꯆꯨꯝꯃꯤꯀꯣ ꯐꯣꯔꯦꯁ ꯍꯥꯏꯕ ꯄꯣꯠꯇꯤ ꯎ ꯋꯥ ꯃꯌꯥꯝ ꯍꯧꯔꯒ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯔꯤꯁꯣꯔꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯐꯣꯔꯦꯁ ꯍꯥꯟꯅ ꯊꯝꯃꯦ ꯐꯣꯔꯦꯁ ꯊꯝꯕꯗꯤ ꯀꯩꯗꯧꯏ ꯑꯩꯈꯣꯏꯅ ꯎ ꯑꯃ ꯀꯣꯛꯊꯣꯛꯑꯒ ꯀꯩꯗ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗ ꯑꯩꯈꯣꯏ ꯂꯩꯅꯕ ꯍꯣꯠꯅꯩꯀꯣ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯣꯛꯊꯣꯔꯛꯄ ꯃꯇꯝꯗ ꯂꯧꯎ ꯁꯤꯡꯎꯗ ꯀꯣꯛꯊꯣꯔꯛꯄꯅꯤꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯧꯎ ꯁꯤꯡꯎꯗ ꯁꯤꯖꯤꯟꯅꯕ ꯂꯝꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯔ ꯈꯪꯉꯦ ꯍꯥꯏꯔꯒ ꯅꯦꯠ ꯖꯣꯟ ꯑꯦꯔꯤꯌꯥ ꯍꯥꯏꯔ ꯈꯪꯅꯔꯦꯀꯣ ꯑꯩꯈꯣꯏ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯇꯥꯝꯗꯀꯣ ꯍꯥꯏꯔꯤꯕ ꯂꯧꯁꯦ ꯑꯗꯨꯝ ꯆꯍꯤ ꯁꯨꯝ ꯎꯔꯀꯥꯟ ꯀꯩꯗꯧꯏ ꯂꯩꯍꯥꯎꯁꯦ ꯍꯟꯊꯔꯅꯤꯀꯣ ꯂꯩꯍꯥꯎꯁꯦ ꯈꯔ ꯍꯟꯊꯔꯛꯑꯒꯗꯤ ꯃꯇꯝ ꯈꯔꯗꯤ ꯒꯦꯞ ꯊꯝꯒꯦꯍꯦ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯊꯝꯃꯅꯦꯕ ꯊꯝꯃꯛꯄꯒꯤ ꯂꯝꯁꯦ ꯁꯤꯁꯤꯕꯨ ꯀꯩ ꯀꯧꯏ ꯆꯍꯤ ꯂꯝꯁꯤꯕꯨ ꯀꯩ ꯀꯧꯏ ꯍꯥꯏꯔ ꯀꯥꯟꯗ ꯀꯔꯦꯟ ꯐꯦꯂꯣ ꯂꯦꯟ ꯍꯥꯏꯔ ꯈꯪꯅꯔꯦꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯈꯥꯕꯨꯛꯁꯦ ꯁꯤꯗ ꯒꯦꯞꯁꯦ ꯊꯝꯃꯒ ꯁꯣꯏꯜꯁꯦ ꯍꯦꯟꯒꯠꯅꯕꯅꯤ ꯍꯥꯏꯅꯀꯣ ꯂꯩꯍꯥꯎ ꯍꯦꯟꯒꯠꯅꯕꯅꯤ ꯍꯥꯏꯅ ꯊꯝꯕꯁꯤꯃ ꯀꯩ ꯀꯧꯏ ꯍꯥꯏꯕ ꯀꯔꯦꯟ ꯐꯦꯂꯣ ꯂꯦꯟ ꯍꯥꯏꯔ ꯈꯪꯅꯔꯦꯀꯣ ꯑꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯊꯝꯒꯦ ꯀꯥꯏꯅ ꯆꯍꯤ ꯑꯃꯗꯒꯤꯅ ꯃꯉꯥꯐꯧ ꯊꯝꯕꯁꯤꯡꯗꯀꯣ ꯐꯦꯂꯣ ꯂꯦꯟ ꯑꯗꯔ ꯗꯦꯟ ꯀꯔꯦꯟ ꯐꯦꯂꯣ ꯂꯦꯟ ꯍꯥꯏꯔ ꯑꯃꯨꯛ ꯈꯪꯅꯔꯦꯕꯀꯣ ꯆꯍꯤ ꯑꯃꯗꯒꯤꯅ ꯃꯉꯥꯐꯧꯒꯤꯁꯤꯅ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯑꯃꯨꯛꯁꯨ ꯀꯩꯗꯧꯏ ꯆꯍꯤ ꯃꯔꯤ ꯃꯉꯥꯁꯦ ꯎꯅꯗꯕꯤꯗ ꯂꯝꯁꯦ ꯃꯉꯥꯗꯒꯤ ꯍꯦꯟꯅ ꯂꯝꯁꯦ ꯎꯅꯗꯕꯤ ꯊꯝꯃꯛꯄꯁꯦ ꯁꯤꯁꯤꯅ ꯀꯩ ꯀꯧꯏ ꯀꯜꯆꯔꯦꯜ ꯂꯦꯕꯜ ꯋꯦꯁ ꯂꯦꯟ ꯍꯥꯏꯅ ꯈꯪꯅꯔꯦꯀꯣ ꯂꯝꯁꯦ ꯁꯨꯝꯕ ꯂꯝꯁꯦ ꯑꯗꯩ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡꯁꯦ ꯆꯍꯤ ꯃꯉꯥꯗꯒꯤ ꯍꯦꯟꯅ ꯎꯅꯗꯕꯤ ꯊꯝꯕꯁꯤꯡꯁꯦ ꯀꯩꯗꯧ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯈꯟꯖꯦꯕ ꯀꯩꯗꯧ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯂꯦꯟꯁꯦ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯗ ꯂꯝ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯅꯠꯇꯕ ꯂꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯅꯦꯕ ꯁꯝꯅ ꯍꯥꯏꯔꯒ ꯂꯦꯟ ꯌꯨꯁ ꯐꯣꯔ ꯅꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄꯔꯄꯁ ꯀꯣ ꯍꯥꯏꯗꯤ ꯂꯦꯟꯁꯦ ꯅꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯅꯠꯇꯕ ꯂꯝꯁꯤꯡꯗ ꯀꯩꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯂꯩꯁꯦ ꯌꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅ ꯌꯥꯏꯀꯣ ꯂꯝ ꯂꯩꯍꯥꯎ ꯂꯩꯇꯕ ꯃꯐꯝꯗꯨ ꯆꯨꯝꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯂꯝꯕꯤ ꯌꯨꯝꯗꯗ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯄꯥꯛ ꯁꯥꯖꯤꯟꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯒꯤꯗꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯣꯏꯅ ꯊꯝꯖꯤꯟꯕꯁꯨ ꯌꯥꯏ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ
lambi thong sajilak pa government gi building mayam sajilak pa ko adumai na non agriculture waste kano na sinare ba adu da nating sai gi hari ba lam sing do kai ona so ni lau simu ko su yadra bani na lam sing do beren and wasteland oina sinna ba wasteland hari phatta hodi thambam ko beren haina ising phang da gi kang ga lei pham sing to ko mai sinna ba adagi di akoi se maina muk tawi ha matam mi ba se ching ka ta ya ra chaput ka ta ya ra sa san ha bam su lei dina sa san gi su mo ju machin jak dum lei ro tro lei ba lam sing tu na kai di ha khang ba grazing lane hai khang permanent purchase lane hai ko sa san gi sapam hai khang adagi di ngasai gi akoi su mi ba sing main taw na mo su makhan makhan sa sing ju adagi phang dini ko chana ba adagi main taw na akoi su wai wai ju phang bam to ko wai pau kha ta sa ya da mi ching kha ta sa ya de de pedi kano kha ta ju ja kha ta sa ya da mi kai la ni wai wai gi tha na ba gi umang mong khara tham bam darkar ne ko di din kai kai crop tree or group sai tham ko su main taw na akoi india gi lam jing se su main taw khai do e ba hamda broadly on yeng se akoi art da forest le me kala mi le pa tar pa dai matung ina lam kharam khtor ni sum sina pa matung ni sahi amag da manung da lam phatal tamni na kha thamba anagi di sahi amade manga bu kha ni manga dagi na mu hen na khasil ani ko am kha pa sing che kha khabal lam sing che kai na muk sin ani sin le haw le do lam sing che nan agriculture gi hiram dong sin ya ni duna tragana westland oina dum thamba su ya ni ko adagi di ngasai sin na dabi da koina le haw le mafam khara su kari nen kha ga thammi ha bam tam ta 사선이 잡은 마가 돼 우하이 와이 타본 뭐 많이 또 가가 메고 이게 마시세 아코이나 포톡 부토 이바 프로덕션 또 이바 포체 까지 디펜 또 카 디펜 또 soil makha pondro ai mathak ta len ha lam sigi mathak ta leiduri ba mathak ta leiba soil hadi plan ho hon mangam ni ba pot tu gi makha mo pondro poliko aduna mathangi class ta mu nei na se ko soil ha si kamai to no ha pot soil gi depend mu yeng si ngasi gi soil lo sin la si ko na mayam video asibu nungai pere de like tamam dang bira mo duga koi whatsapp group sida description da thamjarabani sida join tok simbio mathangi class to amuk adugi notification da lap do yeng na adagi di natana koi gi class ki material notes in da adu to su dum group to dum up ka charani da discussion to ko ta dum yani de koi target ti kari no ha ga di koi 10 sida ko IT plus ki phanghau na ba target ne ba koi satra sing sing ko na asi gi di section is soidalo sinjarasi matang muthing rasi bye bye like phari